ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯒ ꯇꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯕꯤꯖꯦꯄꯤꯅ AIADMKꯒ ꯆꯨꯡꯁꯤꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯆꯦꯟꯅꯥꯏꯗ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯕꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯃꯣꯗꯤ ꯂꯩꯉꯥꯛꯅ ꯇꯥꯃꯤꯜ ꯅꯍꯥꯁꯤꯡꯕꯨ UPSCꯒꯤ ꯑꯦꯛꯖꯥꯝꯗ ꯇꯥꯃꯤꯜ ꯂꯣꯟꯗ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯍꯜꯂꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ DMK ꯂꯩꯉꯥꯛꯄꯨ ꯇꯥꯃꯤꯜ ꯂꯣꯟꯗ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯦꯗꯤꯀꯦꯜ ꯑꯃꯗꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯝꯕ ꯌꯥꯍꯟꯅꯕꯒꯤꯗꯃꯛ ꯃꯔꯥꯜ ꯁꯤꯈꯤ꯫ DMK ꯑꯃꯁꯨꯡ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯁꯤꯡꯅ ꯃꯤꯌꯥꯝꯗ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯦꯖꯦꯟꯗꯥꯁꯤꯡꯗ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯁꯃꯥꯂꯣꯆꯅꯥ ꯇꯧꯈꯤ꯫ ꯃꯔꯛ ꯑꯁꯤꯗ AIADMKꯅ NDAꯗ ꯌꯥꯎꯅꯅꯕ ꯋꯥꯔꯦꯞ ꯂꯧꯔꯛꯄꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ NDAꯒꯤ ꯃꯄꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯇꯥꯃꯤꯜ ꯅꯥꯗꯨꯕꯨ ꯆꯥꯎꯈꯠꯄꯒꯤ ꯈꯣꯡꯖꯦꯜ ꯍꯦꯟꯅ ꯌꯥꯡꯁꯤꯟꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯍꯦꯟꯅ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯍꯜꯂꯒꯅꯤ ꯍꯥꯏꯔꯤ꯫